Tindiba Arapa Masung Anapatagi Lengi Mayam Punda Mapu Ekoi Gitandir Mapu Yusu Krista Gineba Bhakti Gandari Ramda Putanimai Vairaba Ekoi Thogaloi Vada C.H. Madhigopalgi Mixing Nung Zumbagi Thoramasuda Saruk Dawa Samdaba Amasung Wahai Mati Ama Haidopagi Kudum Dawa Sambasi Edam Haraugai Tor Buthagali Naha Sagol Selumit Egi Pastori Kisilu Hoga Wasaipurda Siluki Komiti Samli Matamda Masiki Matamasi Everyone the Pivire Haidula if we guide Madari of Pasarasida come and be a police. Maram Suru the Mitsuka to the Silu the PV Saint Dan the Kitaro Subana Ilfudai Rome Kikata Saire the Mida the Low Santa Soe Nothing and another later at the Visora and Dinada but the Ayu Lakon on the Sida Ram Harau Day Wahu Doina Haidan in Bukla Labadi Mixing Nung Zumbagi Program C Kanaragumba Pampo Ning Bainung Madung Labadi Lady Rabadi Dani Abagi Batunga Pampo Pazagani Haidada Equity Press Degree Sina JPM Wari Batamdagi Badugi Lamjing Bathavadu Same Badi Badu Hongikon the revised story Lucinry Batla Pazartina Samla Badi Madu Batumina Equate and Sati Badi Aduna Dixon Lumbu Pati Madu Daikoda Ubagi Batungina Zumdabazati High Lake Adu Zuming by Madum Sinadi Zumbazagadi High Valley Nikin Numki Equity Barak Eriani Vede Barakadi Kaya Zuba Lake Upper Nikumudi Lake Lavamala Zambasika Banko Kuda Sadi Hadoki in the Kundabadi Kurkauda Missing Nungum Badi for Banko Pati Yara Badi and the Ikoya Bagina Rota to Adova experience Sama Wagani High the Kale Lungum Bahari Equally Vigaya Dogate Bible the Sizawi Bible the Ihama Oversea the Horon Patu Patrava Padakun Yadva Yuda Zabona Bagi to Pira Silgi Mopanda Nung Bagimata Equally overforget a day Makata with the two equally the week Politica and Kaya Madadi Masi Judi Wiki Journey I do the high with late at the Bible the Java for Vanida equally Isro Milam like the Suzan Vanida Pampo in the Ibn the day Adum Pampo Patida a kind of late Adubu Masi Pampo Kabazati I do the me to think the Kandle over the day IPT Pampo from the Brene I do the booking of the water over Puminga Musido Bati, Nati Hydrosia, but I had opened again. Atuga Mixing another kid of a Kariguma over Kaya, Mother Palm Day. Nun Zumba from Canada, Toma, mixing another memorial station and same as that. Nun Zumbagima came behind us to that. Kutamoida Gamzavati, Imunum Sinadam, the Padaval ID of a Iraga, Wadagi. Meeting Kudoida in the memorial Hyaga Pungo Padak. Other Karigumba Samas Inatraga, Siluki, Atraga Karigumba, Matin Ava, Wadagi, Minga, Magi, mixing another way I put a palm like. Namda Vainu Manumadi, Siluki Hogumba, Siluki Aya, Maloga, Adumba Susa, other mixing Pudam Hivasi. From the Kanatana, Equity Imum Madum Bari, Broda, Imunda, Equity Atopa, Ifagi, Ulamada to Hutadum Basuda, Mom from Mokta the Server too. And the sea, the Sida, sea, Badi,
मपुंग फाने हिंगनबनी हाइर हिरम अदुदा ईश्वरु वाहै अइना तेलंना हाइदोक्तगे हाइदुदा पुनिंगा लई अहानबदा शास्त्रदगी ईश्वरु वाहै अथोकना ताबिनसी Dohan lengba phamo pau Pandukra Nithoi Pandukun Bari Aina Nakoi da Thangai Sengna Wahai Bani Jehu Maruama Leipak Tata Danasi Jagadi Madu Mathanta Adumbari Adubo Madu Siragadi Mahina Mapali Atopa Mapandagi Amusati Korinthio Singapore Bahan Balairik Pandukra Maga pada kunsa Maga Devi kunsa Dipan Tawikum Basung Kana Bumana Haigani Asi Basi Bukaram dan Gati Bado Amasung Karam Bahasa Wai Nama Koina Lakano He Pamba Nang Nasana Hulma Maruadu Sida Nadi Hulakte Adu Nang Hulma Du Yakadaba Masadu Hunde Adu Gehudi Wayabasu Atay Makul Magi Wayabasu Tumdagi Maruadu Tahunbani Barukum Basum Isora Pabagi Matungila Maduna Masa Pivi Adu Maru Puting Bakta Magi Masa Ibu Ibriya Panduk Adi Padasra Mari Ramana Maram Maduna Nan Singaduna Ito Gisaru Pambagi Maramda Ibumoda Sibagi Mapana Sibagi Mapana Lady Mahapu Haibadi Pia Boy Bukari Sudasaba Wahanaba Amasun Sibagi Bada Makoi Mapun Supa Apun Bagi Makapo Ivasin Pusabapu Hadok Pinadaba Ibumoda Su Makoi Gamadana Saru Aduma Lodare Bathukuna Tani Nakabuahi Equidea Vidavata Isona Nahonada Gorgina Vivo Isano Amen. Equidata Gabuna Sibani Mapun Pane Hinganabani Haivasi Bible Sasana Equidate Sila Uba Wapam Abadi Kana Gumazita and the Sibukari Haido Haina Kandanavani Ekoi Miwagi Wakala Lama Pandava Miwagi Wakala Ganda Onda Deva Moda Bible Sasana Tawai Yoga Ataki Yoga Wahi Sinasi Eko the Sambira Bis Yisu Krista Uthazana Kristan Oikava Mi Singadi Isorogi Tawai the Roga Vivani Maranda Basia Singadi Haidasi Nayasina Kambagadi Aduna Bible Nasibadi Bakum Prana Nanabani Haivasi Kari Hairi Mano Haivasi Ekoi Telata Jeminasi Ihan Handadi Shiva Haivasi Ekoi Mio Banazam Nakinada Kusam Nabadi Adu Hairi Ban Ekoi Mio Banazam Inariba Shiva Haivasi Nanpun Madawami Matasu, Taiwan Panda Lake, Mati, Echo Ramani Gopalgi, Missing Nung Bagi Horanda, Sarundari, Echo Maya Masitu, no Michael Taiwan Pan, Hadokuna, Sudan, and a Seti Gadori. Taiwan Pasida, Amar Wanga Lego, Amata Zaudi, Adugum Laduna, the soul is Sydney Vimatungina, Taiwan Pan, the Sea Suddenly Vimatungina. Mesti ekoi na tingkili bo na sisu Taiwan Halok na Tasibadi. Maduna Thojona Naki Haileke. Sibagi na Tansi na Suhailo Mande. Tangna Vikutari Oidani Hayo Pundrava. New Punsi. Hotiki Matamachida Haina Valley. Ahan Gimon from the Gimena. Naha Gimon from the Marankai. Haidana. What is on the Tumbali? Simitri Singapore na Satuna Jayalabadi, Maduda, Jungi Vandun, Simaduda, Sigavamia Duni Purpuri Tahi, Sigami Tahi the Patrodi, Ahagimon from the Vinahagimon from the Fairly Highway, Abunsume.
मसीह मरम नि कइनो हाइबदा अहल ओइरदि जुम पोथादना लई कया तथोक्ते अदुगा नहा सिकि कोइचल चलि बाइक थौदना कार थौदना अदुगी थौरम परें मयाम द सरुम जाय हंदकी हौसुबा न्यू ईयर दसु पृथ्वी अपुंबदा अखोन टीवी न्यूज तो उबदो मी कया सी मरुना अहल कया जाउते नहा दा या मरे बाइक एक्सीडेंट तौदना निसा दासल लगा फुना जैनादना दोंगा मरमदगी सीबसु जाब अदुगी नराम निदाम हुक्तना फजना वारी वताई सादना देगा माइगा तौदना लेमिनरबगा अयु हगोलत्रे हाइबसु अखोन कया तारि मनि मया सुतारा बजाय मसी अयु पुंग निपान तारो मतंदा मतबदा बड़ा एरियादा पास्टर ओइना लेबिरबा रेवरेंड सिंजा पाव लला पास्टर चितु इहान हादा पास्टर मधु हाथ अटैक ओइबदा आइगोगी ग्रीनवुड हॉस्पिटल लेइसिदे मास अदुन हायन सीगिनिया रतिकना रसुखलु बलेकी अखोय नमंग हो मोमुदे इरो वदि सीगोगी मतम कना सो हाइगो नमदे इसा की सीगो मतम कना सो खंबो नमदे करम माउंड सीगनी हाइबसी कना सो माइगो न खंबो नमदबनी अखोय ओजा मनी दुसु माग लेकिदो मतमदा मागे लेकिदोगी मौवा मदुदा ई कया मददि पुरुमुरु सोंदसु अइना ताई अदुगुंदा सीगनो मेनसुदा अइना सोंदोतनिंगदी ताइबंग पासुदा अई करम माउंड सीगनी अई नुसिदबले इमु मनु नुपी अगा करम माउंड ताइबंग पान थादो सीनी हाइबसी कना सु खंबो नमदे अदुगा मियोबगी हच्चांग दा अना ये लेबगुना अखोई खमोई दसु पुनिंग वखल दसु अना बसु लेगदाबनी अना बाइबसु तक माले अदुगा हौजिकी मतदनी अखोई सिबो मकनसु अखोई क्वाइदगी वांग बसु टू वाइल्सन Assembly of the President Church of India दसुए बसु लेनाले अना बखलबले हाइदुदा करिन तखुना थमदबले अदुगा नसिगी नमेसुदा इमु नमेसुगी वइनसु तिल्ली वैकुंडया पुनरकी वइनसु प्रमोई लेना हाइबा अमल लेबनी डिप्रेशन से ओइबदाबनी एगी इमु मनु नुपीमा अहलमन डिप्रेशन नादना नाम वाना खारिगे मतदा अखोय खमरोय उहोरोय हाइबसी नामना किनिमाय की नसलमनी पेरो दबसी लेबदाबनी अखोय वजाना जेना हाइबे बगुंदा एजुदाम पेरो के लामना लेदबनीदा मागी जीवन से कोई से खंगबा हचांग दे हाइदो दुम ताई लोम सोयदन फरकनी हाइदा दुम सात टेलीफोन दा सांग मिदांग वारी साने अमु सुनोमी नहीं हिलो की ई पावर तुलोमी नहीं थौगंगी मतंग दसु नमाय वारी साना बने नो बनाके वदा को नया होनरगा वदा हचांग दे आइरसु नमाय के हाइदा तनोगे पेन दबामा लेहोरी नाम दुमाय होते अदुगो थंगबनी कुत्तदी लोम सोयदन होनरगनी खरंगी दबिने कोइना काइना रोसे हाइबसे अमोनी सुलपददी पुनिंगा नुगाय तबले रब पुना लोने कोखे ए सावंती दामदा इमोशनल ओइगन बी ती का जाम दवरमे अदु क्रिस्तान ओइरपदगी सोगी थवल मदन रतुना पासो ग ओइरपदगी पी तावाय तुना जा अखोई इमा लेकिनवा मतमदुदा आई थमोई फना याम सोए फोंगो फोंगो देख्रिला अदु रुबिसगी पी तावाय जा मरंगी करिगिनो आइ नै नसुम खनबदा खरंगी दगिने अखोइना काइनरसि दो सोइदना उदगरी सिरम दाइना उनरुद्रसु हेन सर्वथोंदा अखोइबु गाइदना लेरमनी लाओ लाओ नखोइ बोइना गाइरपसि कुइरमनी जाम नुगाइदा आदम तुलाबोरे हाइना तरा नोपी अनि हाइलसि खलुबदनि नुगाइदा पुगलुना बान ताइबन पादनि अहल ओरबि नुपी हे उगुम तंदनि मानिसिन लई बाजार दिखा मिबी हनुबी लेरमनि इमानिसिन लई पेपर जेंदी जुन न्यूज पेपर जेंदी नुपी हनुबी मले मधु उबर कुदिंगी इमानिसिन का होंगमते एगी वाखंदनि अतोप इमानी है सेम मैम सीदगी ताइबन पास में इमा इबें मैम इमा हले पुनसीन मखई
ima gi tahu ga putang ma na ba ahang na u ga kudi ima sing sing ani ka ga le roi hoji sai na ima gi memorial roi na lai ri apatan na iri tiktok to wa thang won ge lai ga ba ja na thu wa tam da ho ge hai la khali so ge ading ba ne adu ho ai gi wa khan da di ai da memorial to jung bo wa su ate memory se bo wa su madu da gi di ne da tai bum pa si da lei si da mai ku gi tum si da ba ba khoi bu ni si da ba po se ka ka da le da adu da si ru ma mari le na da thora me da si ru di Mabung pha da hing na ba ni hai ru si kari gi no si ru se ko kana ma da na nan ko pu sun na roi se to pa da ga ba isori thuru thora di adu bo to mai ko ni wa ni si ru ni ma ram si le ga di isora se mi bo hira ma ma ta maram le da sun di ram si le ke by chance si ba da se e ko na di ni ha 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 lo ni ha lo tri ni ala mo to ti ne hai le ko da hai le ba do mi o ba ge wa kho adu bo isora ki khujin thora ga di maram le ka na ta na ma ma ta si ba le ke madu ki maram sun thara de ge na ba ta ga di ha na ha ba de si ba di asu ro ma na ba gi da ba ta si ba le si da di hai wa si ba do number hoke ai ko ni yo na da na si bari ba kana na su pan da ba hai ni si ba si ai ko ni zo ai ko ba ma na ba gi da ba ta de ha da si ba to dai football sa na ba dai ko na ngam ge hai ra di football su na kum ta ba de ball ka ba ta ba de ball sa na ba ta ba de adu na ko da tayong pa na sa na ki ri ba ai ko ni Prabhu Jisu Krista tayong pa mo gi ban di ma pu so so ba si ba hai ba si ai ko ni su so so mo na na ri na ba ta de ai ko ha na si ba to dai ai ko ni da sa na si da ba o da ba ni mo pa ai ko ni ire sa na si le de mahal si ke kai gi na ta si ri ba no hai ba ta le de ni wo i da na pa na da si ma na so i to ba na ba na gi da ba ta ma na si ba ta si ba ni si ram no la gi ma na si ba si ro to ba so kom ram ram ro to ba ni si dra ba di pa na su ta si ba bo ro to ba ma bo ai ko gi pa ni su tu ta ma gi tung ye li ba mi pu na no ki da ba ta ni ma su dam ni ai ko ni su dam na ri ba ma mo na ki tam ri ba adu ba ko bu ni ma su asi bo ma ha ta ni ai ko ni ya su kan ni na ba ki da ba ta da ba ri ko sa da da na tan thi mo nga da ne kai ni nai o mo nga ma si ko sa pa ang ki na ma bo ha ti mo ko sa gi lo thara ga ma mo kham da kum jin bi ti adu humi suman le ka asi bo ma na asi bo joi ta da ma ma ta na man ga na ha ra ba gun na mo kham da gi ba ni ga ni da na ra o ni ga gi oi ba tho aba ni ma ni ईश्वर का हाथ को मचा नहीं पाए ऐसे ना मांगी मनाओ कि ये कोई मांगे इतने ना हो ये ना बने मांगी तुम कोई नहीं इंद्री बने मान खुदम ने प्रभु यीशु ना मुंठा मनु ने लगी बगुन ना इको सुनो मलवाई ना मुंठा बचन ने मां आसी बगुन जोई तो उधर हिम्मत करूँ ना मां उठा जरी भाई कोई मेरा आपसे मुंह मत कोई नहीं हिम्मत करे किसी भी तरह ही वही कुनी सी खबर कुनी लोई ने हिम्मत करे अदुगो हिम्मत पर मखला नहीं रही कना वो बनी लोंबा ना इधर हिम्मत ना बगी तबाग हिम्मत करे कना वो मना लोंबा ना इधर आवन सी ना बगी तबाग हिम्मत करे मस्ती के मने रखता एक कोई वजह की दे वो है नहीं वाले इधर मांग की लोई है कोई तो बस कोई है लेकिन कोई कोई उसी जान मरू हुए बने एक कोई लोग कोई तो सी करे सी बगुन ना तो पंग लोय एक कोई वो हिम्मत नहीं एक कोई हिम्मत तो मतलब मधुरा लोग ना इधर आबू हिम्मत नहीं आता बगी तो हिम्मत करो इब्रा मतलब लोग ना इधर सी ना बगी तो
ꯑꯩꯈꯣꯏ ꯍꯤꯡꯒꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤ ꯒꯣꯄꯥꯜꯒꯤ ꯊꯋꯥꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯏꯁꯣꯔꯅꯁꯨ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯠꯆꯕ ꯃꯈꯣꯏ ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯤꯡꯒꯠꯀꯅꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯂꯩꯔꯔꯣꯏ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯔꯕ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯁꯔꯒ ꯂꯝꯗꯝ ꯑꯗꯨꯗ ꯁꯔꯒ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯇꯤꯡ ꯃꯒꯨꯟ ꯁꯛꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯀꯔꯦꯝꯅꯔꯤꯕ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗꯕ ꯃꯉꯣꯟꯗ ꯊꯤꯆꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯤꯅꯅꯕꯒꯤꯗꯃꯛ ꯍꯤꯡꯒꯠꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯅꯤꯡꯁꯤꯡ ꯅꯨꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯔꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯅ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯖꯕꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨꯗꯤ ꯃꯥꯅ ꯑꯋꯥꯃꯟ ꯀꯌꯥ ꯈꯥꯡꯈꯤ ꯃꯤꯒꯤ ꯎꯁꯤꯠꯄꯤꯗꯕ ꯀꯔꯦꯝꯅꯕꯤꯕ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯃꯥꯅ ꯈꯥꯡꯈꯤ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯃꯟꯀꯌꯥ ꯃꯥꯅ ꯈꯥꯡꯈꯤ ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯥꯅ ꯋꯥꯖꯈꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯧꯕ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯁꯔꯒꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯥ ꯍꯤꯡꯒꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯚꯨꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯏꯁꯥꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯔꯗꯨꯅ ꯑꯣꯖꯥꯒꯤꯁꯨ ꯃꯇꯧ ꯇꯝꯖꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗꯅ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯤꯡꯒꯠꯅꯅꯕ ꯁꯤꯕꯁꯤ ꯃꯥꯌꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯑꯅꯤꯁꯨꯕꯗꯗꯤ ꯃꯣꯡꯐꯝꯗꯤ ꯁꯔꯒꯒꯤ ꯊꯣꯡꯒꯥꯜꯅꯤ ꯁꯔꯒ ꯍꯥꯏꯕꯁꯤ ꯄꯥꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯔꯒ ꯎꯅꯤꯡꯕꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯔꯒ ꯂꯧꯅꯤꯡꯕꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯁꯨ ꯈꯪꯅ ꯂꯩꯔꯤꯕꯅꯤ ꯁꯔꯒꯒ ꯅꯣꯔꯣꯛꯀ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯣꯔꯣꯛ ꯄꯥꯝꯃꯤ ꯍꯥꯏꯗꯕ ꯃꯤ ꯑꯃꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯁꯔꯒꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯈꯧꯔꯥꯡꯖꯔꯤꯕ ꯉꯥꯏꯖꯔꯤꯕ ꯁꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯒꯦ ꯍꯥꯏꯔꯗꯤ ꯍꯥꯟꯅ ꯁꯤꯗꯕ ꯁꯨꯡꯌꯥꯗꯔꯦ ꯍꯤꯡꯅ ꯍꯤꯡꯅ ꯁꯔꯒꯗ ꯆꯠꯀꯗꯧꯕ ꯀꯅꯥ ꯑꯃꯇ ꯏꯄꯥꯗ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯥꯡꯗ ꯍꯤꯡꯅ ꯍꯤꯡꯅ ꯁꯔꯒꯗ ꯆꯠꯀꯗꯧꯕꯁꯤ ꯌꯥꯎꯗꯦ ꯁꯔꯒꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯕ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯅꯤ ꯒꯣꯄꯥꯜꯅ ꯁꯤꯈꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯔꯕꯒ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯔꯒꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥ ꯆꯪꯈꯤꯕꯅꯤ ꯃꯣꯡꯐꯝ ꯍꯥꯏꯕꯁꯤ ꯁꯔꯒꯒꯤ ꯊꯣꯡꯒꯥꯜꯅꯤ ꯃꯁꯤꯗ ꯆꯪꯗ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯁꯔꯒ ꯌꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯣꯡꯐꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯐꯝꯅꯤ ꯀꯅꯥ ꯀꯅꯥꯕꯨꯅꯗꯤ ꯌꯥꯝꯅ ꯀꯤꯅꯩ ꯀꯅꯥ ꯀꯅꯥꯕꯨꯅꯗꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯈꯦꯟꯅꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯨ ꯂꯩꯔꯤꯉꯩꯗ ꯈꯦꯟꯅꯕ ꯉꯥꯛꯇꯅꯤ ꯀꯔꯣꯔꯄꯇꯤꯁꯨ ꯂꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯨ ꯂꯩ ꯑꯄꯪꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯁꯨ ꯂꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧꯕ ꯇꯧꯕ ꯃꯤꯁꯨ ꯂꯩ ꯌꯨꯖꯤ ꯁꯨꯗꯅ ꯌꯨꯝꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯇꯥꯜꯂꯤꯕ ꯃꯤꯁꯨ ꯂꯩ ꯃꯁꯛ ꯐꯖꯕ ꯂꯩ ꯑꯊꯤꯕ ꯂꯩ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯂꯩ ꯍꯩꯇꯕ ꯂꯩ ꯁꯤꯡꯂꯨꯞꯇꯁꯨ ꯑꯆꯧꯕ ꯐꯝ ꯄꯥꯏꯕ ꯑꯗꯨꯗꯒꯤ ꯃꯦꯝꯕꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯨ ꯃꯌꯥꯝꯅ ꯈꯦꯠꯅꯕꯒꯤ ꯈꯦꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯈꯦꯠꯅꯕꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯐꯨꯠ 2 ꯅꯠꯇ꯭ꯔꯒ 2 ꯃꯈꯥꯏ ꯄꯥꯛꯄ ꯐꯨꯠ 3 ꯁꯥꯡꯕ ꯃꯣꯡꯐꯝ ꯃꯅꯨꯡ ꯆꯞ ꯃꯥꯟꯅꯕ ꯃꯣꯡꯐꯝ ꯃꯅꯨꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯒꯅꯤ ꯀꯔꯣꯔꯄꯇꯤꯁꯨ ꯆꯪꯒꯅꯤ ꯂꯥꯏꯔꯕꯁꯨ ꯆꯪꯒꯅꯤ ꯑꯆꯧꯕ ꯐꯝꯄꯥꯅꯤꯁꯨ ꯆꯪꯒꯅꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯆꯪꯒꯅꯤ ꯑꯗꯨꯒꯨꯝꯂꯕ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯁꯔꯒꯒꯤ ꯊꯣꯡ ꯑꯁꯤ
ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯣꯡꯃ ꯆꯪꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯆꯪꯉꯣꯏ ꯑꯩꯗꯤ ꯆꯪꯉꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯆꯪꯉꯣꯏ ꯍꯥꯏꯔꯕꯗꯤ ꯃꯥ ꯑꯄꯪꯕꯅꯤ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯂꯣꯏꯅ ꯆꯪꯒꯅꯤ ꯃꯣꯡꯐꯝꯁꯤ ꯑꯩ ꯗꯥꯟ ꯄꯤꯖꯩ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯀꯤꯅ ꯀꯤꯅ ꯑꯗꯨꯝ ꯆꯪꯗꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯁꯤꯕ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡ ꯋꯥꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯅꯠꯇꯦ ꯍꯦꯟꯅ ꯍꯦꯟꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯄꯨꯏꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯔꯝꯗꯤ ꯁꯔꯒꯒꯤ ꯊꯣꯡꯗ ꯃꯥ ꯆꯪꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤ ꯒꯣꯄꯥꯜꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯐꯝꯗ ꯃꯥ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯔꯒꯒꯤ ꯊꯣꯡꯗꯅꯤ ꯃꯥꯅ ꯆꯪꯈꯤꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯔꯤ ꯃꯇꯥꯁꯨ ꯆꯤꯡꯂꯨꯝꯁꯨ ꯊꯧꯒꯜꯂꯣꯟꯁꯤꯡꯁꯨ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯛꯅꯤꯡ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯔꯒꯒꯤ ꯊꯣꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯁꯤꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯡꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯏꯂꯣꯏ ꯂꯣꯏꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯕ ꯃꯊꯧ ꯇꯥꯏ ꯉꯁꯥꯏ ꯕꯥꯏꯕꯜꯗꯁꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯁꯨꯕ ꯃꯇꯝꯗ ꯃꯔꯨ ꯍꯨꯜꯂꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥꯅꯤ ꯍꯪꯒꯥꯝ ꯊꯥꯅꯗꯅ ꯆꯥꯕ ꯍꯧꯔꯦ ꯍꯪꯒꯥꯝꯁꯤꯅ ꯍꯥꯎꯋꯤ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯃꯔꯨ ꯍꯨꯟꯕ ꯃꯊꯧ ꯇꯥꯏ ꯃꯔꯨꯗꯨ ꯂꯩꯄꯥꯛꯇ ꯇꯥꯔꯒ ꯁꯤꯈꯤꯕ ꯃꯈꯩ ꯍꯪꯒꯥꯝ ꯍꯧꯔꯛꯑꯣꯏ ꯑꯗꯨꯒꯨꯝꯗꯨꯅ ꯏꯀꯪ ꯀꯪꯅ ꯂꯩꯔꯝꯕ ꯃꯔꯨ ꯑꯗꯨ ꯊꯣꯠꯅ ꯅꯧꯅ ꯐꯖꯅ ꯍꯧꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇꯗꯤ ꯂꯩꯄꯥꯛꯇ ꯇꯥꯗꯨꯅ ꯁꯤꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤ ꯒꯣꯄꯥꯜ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯩ ꯃꯥꯁꯤ ꯏꯀꯪ ꯀꯪꯅ ꯂꯩꯔꯝꯃꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯇꯥꯏꯕꯪꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕꯇ ꯅꯠꯇꯅ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯅ ꯈꯥꯡꯈꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯤ ꯑꯀꯪꯕ ꯃꯔꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯁꯤ ꯂꯩꯄꯥꯛꯇ ꯇꯥꯗꯨꯅ ꯁꯤꯔꯦ ꯃꯥꯡꯐꯝꯗ ꯂꯩ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯨꯗꯨ ꯄꯣꯛꯈꯥꯏꯗꯅ ꯌꯥꯝꯅ ꯐꯖꯔꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇꯁꯨ ꯀꯥꯟꯅꯔꯕ ꯕꯥꯏꯕꯜꯅꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅꯁꯨ ꯇꯣꯡꯗꯅ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯆꯪꯖꯐꯝꯁꯨ ꯄꯣꯊꯥꯐꯝꯁꯨ ꯑꯣꯏꯔꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕ ꯎꯄꯥꯜ ꯑꯃ ꯑꯣꯏꯔꯒꯗꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯁꯤꯟꯕꯤꯈ꯭ꯔꯕ ꯁꯤꯕ ꯍꯥꯏꯕꯁꯤꯗ ꯃꯥꯡꯖꯕ ꯂꯩꯇꯦ ꯃꯥꯡꯖꯕꯗꯤ ꯁꯨꯞꯅꯒꯤ ꯏꯁꯣꯔꯒꯤ ꯈꯨꯖꯦꯜ ꯊꯧꯔꯥꯡꯗꯨ ꯌꯥꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯟꯕꯤ ꯃꯄꯨꯕꯨ ꯂꯣꯠꯁꯤꯟꯖꯗꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯈꯨꯖꯦꯜ ꯊꯧꯔꯥꯡ ꯑꯗꯨꯗ ꯌꯥꯖꯔꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯄꯤꯅꯕꯤꯔꯦ ꯃꯥ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯟꯕꯤ ꯃꯄꯨꯅꯤ ꯑꯩꯒꯤ ꯀꯟꯕꯤ ꯃꯄꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯖꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃ ꯅꯥꯏꯗꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯤꯕꯅꯤ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯤꯕꯅꯤ ꯃꯁꯤꯒꯤ ꯅꯤꯡꯁꯤꯡꯗꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯔꯁꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯃꯥꯒꯤ ꯂꯝꯆꯠ ꯃꯥꯒꯤ ꯊꯧꯑꯣꯡ ꯃꯥꯒꯤ ꯊꯧꯒꯜ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯔꯅꯕ ꯂꯧꯁꯤꯟꯃꯤꯟꯅꯔꯁꯤ ꯏꯁꯣꯔ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯒꯗꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯉꯝꯗ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯥꯡ ꯃꯇꯨꯡ ꯏꯟꯅ ꯊꯦꯡꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯣꯛꯇꯨꯅ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯒꯨꯝꯂꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤꯕ ꯃꯥꯒꯤ ꯃꯤꯡꯗ ꯅꯤꯡꯁꯤꯡ ꯌꯨꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤ ꯒꯣꯄꯥꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯥꯅ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯑꯗꯨꯒꯨꯝꯂꯗꯨꯅ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯪꯒꯤ ꯅꯈꯨꯌꯥ ꯈꯥꯗ ꯂꯣꯡꯕ ꯅꯥꯏꯗꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯐꯔꯛꯇ ꯃꯥꯕꯨ ꯅꯪꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ
ꯉꯁꯤꯒꯤ ꯅꯤꯡꯁꯤꯡ ꯅꯣꯡꯖꯪꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯂꯝꯕꯤ ꯁꯤꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯣꯟꯕ ꯅꯥꯏꯗꯅ ꯁꯔꯒꯗ ꯂꯩꯒꯗꯕ ꯏꯁꯣꯔꯒꯤ ꯃꯇꯤꯡ ꯃꯒꯨꯟ ꯊꯥꯒꯠꯇꯨꯅ ꯂꯩꯒꯗꯧꯕ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯒꯗꯧꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯆꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕꯅꯤ ꯑꯃꯨꯛꯁꯨ ꯍꯟꯗꯛ ꯏꯄꯥ ꯏꯁꯣꯔ ꯑꯣꯖꯥ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯅ ꯀꯥꯏꯅꯕ ꯏꯆꯥ ꯂꯥꯡꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯡꯂꯨꯞ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯔꯤ ꯃꯇꯥ ꯊꯧꯒꯜꯂꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯏꯪꯊꯕ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯑꯃꯅ ꯑꯃꯕꯨ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯟꯅ ꯏꯪꯊꯕ ꯂꯩꯕ ꯌꯥꯅꯅꯕ ꯁꯤꯡꯂꯨꯞꯇ ꯏꯪꯊꯕ ꯂꯩꯕ ꯌꯥꯅꯅꯕ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯆꯥꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ